ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯅꯤꯡꯉꯣꯂꯩꯃꯒꯤ ꯄꯨꯟꯁꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯄꯥ ꯑꯃ ꯁꯒꯣꯜ ꯊꯧꯗꯨꯅ ꯃꯥꯒꯤ ꯃꯊꯧ ꯑꯃꯒꯤꯗꯃꯛ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯖꯨ ꯊꯥ ꯑꯣꯏꯕꯅ ꯈꯪꯍꯧꯗꯦ ꯑꯇꯤꯌꯥꯗ ꯅꯣꯡꯒꯤ ꯃꯄꯩꯅ ꯁꯤꯟꯕ ꯊꯨꯡꯅ ꯀꯨꯞꯁꯤꯟꯈꯤꯕ꯫ ꯃꯤꯀꯨꯞꯇ ꯃꯪꯂꯝꯕ ꯅꯣꯡꯒꯤ ꯂꯩꯆꯤꯜꯁꯨ ꯅꯣꯡꯂꯤꯛ ꯑꯣꯟꯗꯨꯅ ꯖꯝ ꯖꯝ ꯆꯨꯊꯔꯛꯂꯤ꯫ ꯅꯨꯄꯥꯗꯨ ꯄꯟꯗꯕ ꯌꯥꯗꯕꯅ ꯅꯣꯡ ꯊꯨꯞꯇꯨꯅ ꯂꯩꯕ ꯌꯥꯕ ꯃꯐꯝ ꯑꯃ ꯊꯤꯔꯛꯏ꯫ ꯃꯥꯗꯤ ꯉꯁꯥꯏ ꯑꯁꯨꯝ ꯁꯒꯣꯜꯗꯨ ꯊꯧꯗꯨꯅ ꯂꯥꯛꯄꯗ ꯅꯣꯡ ꯃꯪꯕꯒꯤ ꯃꯝꯕꯒ ꯅꯥꯀꯦꯠ ꯃꯨꯟꯅ ꯌꯦꯡꯂꯨꯗꯕꯅ ꯈꯪꯂꯨꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯣꯏꯔꯣꯝ ꯊꯪꯕ ꯃꯥꯏꯀꯩꯗ ꯈꯔ ꯆꯠꯂꯒ ꯌꯨꯝꯖꯥꯎ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯛꯏ꯫ ꯄꯟꯊꯔꯝꯗ ꯃꯥꯁꯨ ꯌꯨꯝꯖꯥꯎꯗꯨ ꯇꯝꯅ ꯂꯥꯛꯏ꯫ ꯃꯥꯒꯤ ꯁꯒꯣꯜꯗꯨ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯊꯝꯂꯝꯂꯒ ꯏꯃꯨꯡꯗꯨ ꯇꯝꯅ ꯆꯪꯂꯛꯏ꯫ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯄꯗꯨ ꯅꯨꯄꯥ ꯑꯗꯨꯕꯨ ꯎꯕꯒ ꯆꯞ ꯂꯦꯞꯄꯤ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯆꯞ ꯂꯦꯞꯇꯨꯅ ꯉꯥꯏꯍꯥꯛ ꯃꯤꯠ ꯆꯥꯅꯩ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯂꯩꯔꯝꯂꯒ ꯅꯨꯄꯤꯗꯨꯅ ꯋꯥꯍꯩ ꯑꯃ ꯉꯥꯡꯗ꯭ꯔꯤꯉꯩ ꯅꯨꯄꯥꯗꯨꯅ ꯍꯥꯟꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯣꯡ ꯆꯨꯕꯁꯤꯗ ꯉꯥꯏꯍꯥꯛ ꯄꯟꯖꯒꯦ ꯍꯥꯏꯕꯕꯨ꯫ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯅꯨꯄꯥꯗꯨꯕꯨ ꯌꯦꯡꯂꯝꯂꯕ ꯇꯨꯡ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯌꯥꯅꯤ, ꯂꯦꯡꯁꯤꯟꯕꯤꯔꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯇꯤꯊꯤ ꯂꯥꯛꯄꯗ ꯐꯝꯅꯕ ꯀꯥꯗꯨꯗ ꯄꯨꯁꯤꯟꯗꯨꯅ ꯐꯝꯍꯜꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯐꯤ ꯑꯃ ꯂꯧꯔꯨꯔꯒ ꯅꯨꯄꯥꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯆꯣꯠꯂꯤ, ꯅꯥꯕ ꯇꯥꯔꯦ, ꯁꯤꯅ ꯇꯩꯊꯣꯛꯄꯤꯔꯣ꯫ ꯅꯨꯄꯥꯗꯨꯁꯨ ꯐꯗꯤꯗꯨ ꯂꯧꯗꯨꯅ ꯃꯀꯣꯛ ꯑꯆꯣꯠꯄꯗꯨ ꯇꯩꯊꯣꯛꯂꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯅꯨꯄꯤꯗꯨꯒꯤ ꯃꯅꯦꯝꯄꯣꯛꯇꯣ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯕꯨ ꯎꯕꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯦꯝꯄꯣꯛꯇꯨꯅ ꯃꯊꯕꯥꯛ ꯌꯩꯗꯨꯅ, ꯅꯋꯥꯅ ꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯤꯉꯩ ꯂꯝꯂꯥꯟꯕ ꯅꯨꯄꯥ ꯑꯃ ꯄꯨꯁꯤꯟꯗꯨꯅ ꯂꯝꯀꯦꯠꯅꯔꯝꯂꯤꯕꯅꯤꯅꯦ ꯍꯥ? ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯨꯕꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯕ ꯍꯧꯔꯛꯂꯤ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯌꯦꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯏꯃꯥꯅ ꯈꯟꯕꯤꯔꯤꯕꯗꯨ ꯂꯥꯜꯂꯤ꯫ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕ ꯇꯧꯗꯦ꯫ ꯅꯣꯡ ꯊꯨꯞꯄ ꯑꯣꯏꯅ ꯌꯨꯝꯁꯤꯗ ꯆꯪꯖꯔꯛꯄꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯆꯨꯝꯕꯕꯨ ꯉꯥꯡꯂꯕꯁꯨ ꯑꯔꯥꯟꯕꯕꯨ ꯉꯥꯡꯂꯕꯁꯨ ꯅꯨꯄꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯕ ꯃꯅꯦꯝꯄꯣꯛ ꯑꯗꯨꯅꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯔꯥꯜ ꯂꯪꯁꯤꯟꯅꯕꯇ ꯍꯣꯠꯅꯕꯅ ꯇꯥꯕꯤꯈꯤꯗ꯭ꯔꯦ ꯑꯅꯤꯃꯛꯀꯤ ꯋꯥꯗꯣ꯫ ꯅꯨꯄꯤ ꯑꯗꯨꯗ ꯁꯥꯎꯅ ꯌꯦꯡꯂꯒ, ꯅꯪꯗ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯄꯤꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯃꯛꯇꯨꯕꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯂꯝꯃꯤ꯫ ꯃꯅꯨꯡꯗꯒꯤ ꯂꯣꯟꯁꯤꯟꯈ꯭ꯔꯕ ꯊꯣꯡ ꯑꯗꯨꯗ ꯊꯤꯜꯂꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯀꯞꯅ ꯀꯞꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯏꯃꯥꯅ ꯈꯜꯂꯤꯕꯗꯨ ꯂꯥꯜꯂꯦ꯫ ꯑꯩ ꯑꯗꯨꯝꯅ ꯇꯧꯗꯤꯌꯦ ꯏꯃꯥ꯫ ꯐꯅ ꯃꯥꯅ ꯀꯞꯇꯨꯅ ꯍꯥꯏꯖꯔꯕꯁꯨ ꯃꯅꯦꯝꯄꯣꯛ ꯑꯗꯨꯅꯗꯤ ꯇꯥꯕꯤꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯇꯞꯅ ꯍꯥꯏ, ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏ꯫ ꯏꯕꯥꯅꯤ ꯂꯩꯐꯝ ꯑꯃꯗꯤ ꯊꯤꯗꯕ ꯌꯥꯔꯣꯏ꯫ ꯑꯅꯤꯗꯣ ꯑꯁꯨꯛꯄ ꯎꯃꯪ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯀꯅꯥ ꯂꯩꯇ꯭ꯔꯕꯤ ꯅꯨꯄꯤ ꯑꯗꯨ ꯅꯨꯄꯥꯗꯨꯒꯤ ꯃꯇꯨꯡ ꯏꯟꯕꯇ ꯇꯥꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯨꯝ ꯑꯃꯗ ꯄꯨꯔꯛꯂꯤ꯫ ꯎꯃꯪ ꯃꯅꯨꯡ ꯑꯁꯤꯗ ꯀꯔꯝꯅ ꯑꯁꯤꯒꯨꯝꯕ ꯌꯨꯝ ꯑꯃꯗ ꯄꯨꯔꯛꯂꯤꯕ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯨ ꯉꯛꯆꯥꯅꯩ ꯑꯃꯗꯤ ꯀꯤꯕꯁꯨ ꯐꯥꯎꯔꯛꯏ꯫ ꯅꯨꯄꯥꯗꯨꯒꯤ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯁꯣ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯌꯨꯝ ꯑꯗꯨ ꯊꯣꯡ ꯍꯥꯡꯂꯒ ꯑꯅꯤꯃꯛ ꯃꯅꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯁꯤꯗ ꯐꯝꯂꯝꯃꯨ ꯍꯥꯏꯗꯨꯅ ꯐꯃꯨꯡ ꯃꯆꯥ ꯑꯃ ꯊꯥꯔꯤꯕ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯕꯨ ꯐꯝꯍꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯨꯄꯥꯗꯨ ꯃꯈꯨꯠꯇ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯄꯥꯏꯔꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯥꯅ ꯄꯥꯏꯔꯛꯂꯤꯕ ꯆꯥꯅꯕꯗꯨ ꯐꯃꯨꯡ ꯃꯆꯤꯗ ꯊꯝꯂꯗꯨꯅ ꯅꯨꯄꯤꯗꯨꯗ ꯆꯥꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯤ ꯈꯔ ꯆꯥꯁꯤꯜꯂꯣ ꯍꯥꯏꯔꯒ ꯃꯥꯁꯨ ꯆꯥꯅꯕꯗꯣ ꯑꯃ ꯄꯥꯏꯈꯠꯇꯨꯅ ꯆꯥꯏ꯫ ꯆꯥꯅ ꯆꯥꯅ ꯅꯨꯄꯤꯗꯨꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯑꯋꯥꯕ, ꯅꯤꯡꯉꯝꯗꯕ, ꯄꯦꯟꯗꯕꯒꯤ ꯃꯃꯤꯗꯨ ꯌꯦꯡꯂꯛꯏ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯨꯄꯤꯗꯨꯒꯤ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯏ꯫ ꯎꯕꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯂꯩ ꯅꯨꯄꯥꯗꯣ꯫ ꯅꯨꯄꯤ ꯑꯗꯨꯗ ꯉꯁꯤ ꯑꯣꯏꯈ꯭ꯔꯤꯕ ꯐꯤꯕꯝ, ꯄꯤꯕꯤꯈꯤꯕ ꯕꯗꯅꯥꯝ ꯈꯜꯂꯨꯕꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯈꯜꯂꯛꯏ ꯅꯍꯥꯟ ꯃꯈꯩ ꯀꯔꯝ ꯈꯪꯂꯝꯒꯗꯕ ꯍꯥꯏꯅ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯋꯥꯕꯗꯣ ꯃꯤꯀꯨꯞ ꯑꯃꯠꯇꯁꯨ ꯀꯥꯎꯊꯣꯛꯄ ꯉꯝꯅꯕ ꯍꯥꯏꯅ ꯋꯥꯔꯤ ꯍꯧꯗꯣꯔꯛꯏ꯫ ꯑꯩꯒꯤ ꯃꯤꯡ ꯄꯔꯩꯍꯟꯕ ꯀꯧꯏ꯫ ꯂꯨꯛꯊꯔꯝꯕ ꯃꯥꯏꯊꯣꯡꯗꯣ ꯄꯔꯩꯍꯟꯕ ꯍꯥꯏꯕ ꯃꯤꯡ ꯑꯗꯨꯗ ꯉꯛꯅ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯃꯥꯅ ꯉꯛꯅ ꯌꯦꯡꯂꯤꯉꯩ ꯄꯔꯩꯍꯟꯕꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯍꯥꯛ ꯑꯁꯦ ꯑꯩꯒ ꯊꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯅꯛꯅ ꯂꯣꯏꯅꯔꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯁꯛ ꯌꯥꯝꯅ ꯃꯥꯟꯅꯩ꯫
ꯎꯅꯈꯤꯗꯕ ꯀꯨꯏꯔꯦ ꯃꯍꯥꯛꯇꯤ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯅꯨꯄꯤꯗꯨꯒꯤ ꯋꯥꯈꯜꯗ ꯂꯩꯔꯝꯕ ꯆꯔꯥꯡꯅꯕ ꯑꯗꯨ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯏ ꯄꯔꯩ ꯍꯟꯕꯅ ꯃꯍꯥꯛꯀꯤ ꯃꯤꯡꯗꯤ ꯅꯤꯡꯉꯣꯂꯩꯃ ꯀꯧꯏ ꯑꯗꯣ ꯅꯪꯒꯤꯗꯤ ꯀꯔꯤ ꯀꯧꯕꯒꯦ ꯅꯤꯡꯉꯣꯂꯩꯃ ꯅꯨꯄꯤꯗꯨꯅ ꯇꯞꯅ ꯍꯥꯏ ꯄꯔꯩ ꯍꯟꯕꯁꯨ ꯅꯨꯄꯤꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯉꯥꯏꯍꯥꯛ ꯑꯉꯛꯄ ꯃꯤꯠꯌꯦꯡ ꯑꯃꯗ ꯄꯔꯩ ꯍꯟꯕꯕꯨ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯅꯨꯄꯤꯗꯨꯅ ꯌꯥꯝꯕꯨꯡ ꯏꯕꯨꯡꯉꯣ ꯑꯩꯍꯥꯛꯄꯨꯁꯨ ꯈꯪꯕꯤꯗ꯭ꯔꯕ꯭ꯔꯥ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯆꯤꯡꯅꯕ ꯃꯃꯤ ꯑꯗꯨ ꯌꯥꯝꯕꯨꯡ ꯏꯕꯨꯡꯉꯣ ꯍꯥꯏꯕ ꯃꯤꯡꯒꯧ ꯑꯃꯗꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯤꯀꯨꯞꯇꯨꯗ ꯃꯍꯥꯛꯅ ꯅꯨꯡꯁꯤꯖꯈꯤꯕꯤ ꯃꯍꯥꯛꯀꯤ ꯅꯤꯡꯉꯣꯂꯩꯃꯅꯤ ꯍꯥꯏꯕ ꯈꯪꯂꯦ ꯃꯍꯥꯛꯄꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯄꯔꯩ ꯍꯟꯕꯅ ꯅꯤꯡꯉꯣꯂꯩꯃ ꯌꯥꯝꯕꯨꯡ ꯏꯕꯨꯡꯉꯣ ꯄꯔꯩ ꯍꯟꯕ ꯅꯤꯡꯊꯧ ꯃꯆꯥꯅꯤ ꯄꯣꯏꯔꯩ ꯑꯃꯗꯤ ꯂꯩꯃꯒꯤ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕ ꯄꯤꯕꯥꯅꯤ ꯏꯟꯈꯠꯂꯛꯄꯒꯤ ꯃꯇꯝꯗ ꯄꯔꯩ ꯍꯟꯕꯅ ꯅꯤꯡꯉꯣꯂꯩꯃꯕꯨ ꯅꯨꯡꯁꯤꯕ ꯄꯣꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯊꯥꯛ ꯅꯦꯝꯕꯗꯒꯤ ꯅꯦꯝꯂꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯅꯤꯡꯉꯣꯂꯩꯃꯕꯨ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃꯅ ꯄꯥꯝꯈꯤꯗꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯃꯔꯤꯅ ꯑꯁꯨꯝ ꯀꯟꯈ꯭ꯔꯕꯗꯤ ꯊꯥꯗꯣꯛꯅꯧ ꯍꯥꯏꯕ ꯌꯥꯔꯣꯏ ꯈꯪꯕꯅ ꯅꯤꯡꯉꯣꯂꯩꯃꯕꯨ ꯉꯟꯅ ꯃꯌꯨꯝ ꯄꯥꯜꯍꯟꯅꯕ ꯑꯀꯟꯕ ꯌꯥꯊꯪ ꯑꯃ ꯃꯃꯥ ꯑꯣꯏꯕꯤ ꯃꯍꯥꯛꯇ ꯄꯤꯈꯤꯕꯅꯤ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ ꯍꯤꯛꯇꯣꯛꯄ ꯉꯝꯂꯣꯏꯗꯕ ꯅꯤꯡꯉꯣꯂꯩꯃ ꯂꯨꯍꯣꯡꯕꯗ ꯇꯥꯈꯤ ꯄꯔꯩ ꯍꯟꯕꯕꯨ ꯅꯤꯡꯉꯣꯂꯩꯃꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯉꯝꯍꯟꯈꯤꯗꯦ ꯐꯥꯖꯤꯟꯗꯨꯅ ꯀꯥ ꯑꯃꯗ ꯊꯝꯕꯤꯕꯅꯤ ꯑꯉꯥꯎꯕ ꯀꯄꯥꯡꯈꯛꯅꯤ ꯄꯔꯩ ꯍꯟꯕꯅ ꯑꯣꯏꯈꯤꯕꯗꯣ ꯐꯖꯕ ꯃꯁꯛ ꯑꯗꯨꯁꯨ ꯐꯖꯐꯝ ꯈꯪꯍꯟꯗ꯭ꯔꯦ ꯃꯁꯥꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅꯁꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯑꯃ ꯑꯣꯏꯕꯒꯤ ꯁꯛꯂꯣꯟ ꯂꯧꯈꯤꯗ꯭ꯔꯦ ꯃꯤꯆꯝ ꯑꯃꯒꯨꯝꯅ ꯀꯅꯥꯅꯁꯨ ꯃꯥꯒꯤ ꯑꯁꯦꯡꯕ ꯁꯛꯂꯣꯟ ꯈꯪꯍꯟꯗ ꯃꯥꯒꯤ ꯄꯣꯊꯥꯐꯝ ꯊꯤꯗꯨꯅ ꯍꯤꯡꯂꯤꯕꯅꯤ ꯄꯦꯟꯗꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯅꯤ ꯃꯍꯥꯛꯀꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗ ꯅꯤꯡꯉꯣꯂꯩꯃꯕꯨ ꯎꯕꯗ ꯃꯤꯠꯐꯝꯗꯨ ꯆꯣꯏꯊꯣꯛꯄ ꯉꯝꯈꯤꯗ꯭ꯔꯦ ꯑꯍꯤꯡ ꯈꯨꯗꯤꯡ ꯅꯤꯡꯉꯣꯂꯩꯃꯕꯨ ꯁꯣꯟꯖꯈꯤꯕ ꯄꯔꯩ ꯍꯟꯕꯒꯤ ꯆꯤꯟꯕꯥꯜ ꯑꯗꯨ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯒꯅꯤ ꯍꯥꯏꯕ ꯈꯪꯈꯤꯗ꯭ꯔꯦ ꯐꯅ ꯀꯨꯏꯅ ꯂꯩꯔꯝꯂꯕ ꯇꯨꯡ ꯄꯔꯩ ꯍꯟꯕꯅ ꯅꯤꯡꯉꯣꯂꯩꯃꯗ ꯌꯦꯡꯗꯨꯅ ꯅꯍꯥꯛꯇꯤ ꯌꯥꯝꯅ ꯍꯣꯡꯂꯝꯂꯦ ꯅꯤꯡꯉꯣꯜ ꯅꯍꯥꯛꯇꯤ ꯍꯣꯡꯗꯦ ꯌꯥꯝꯕꯨꯡ ꯅꯍꯥꯛꯄꯨ ꯑꯩꯅ ꯇꯠꯇꯅ ꯉꯥꯏꯈꯤꯕꯅꯤ ꯄꯔꯩ ꯍꯟꯕꯅ ꯏꯆꯥꯗꯤ ꯀꯌꯥ ꯄꯔꯩ ꯍꯟꯕꯒꯤ ꯋꯥꯍꯩ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯗ꯭ꯔꯤꯉꯩ ꯅꯤꯡꯉꯣꯂꯩꯃꯅ ꯂꯥꯏꯕꯛ ꯊꯤꯕꯤ ꯃꯄꯣꯛꯅꯤ ꯏꯆꯥ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯏꯃꯤꯠꯇ ꯎꯒꯦ ꯐꯪꯍꯟꯕꯤꯗ꯭ꯔꯦ ꯅꯤꯡꯉꯣꯂꯩꯃꯒꯤ ꯋꯥꯍꯩꯗꯨꯗ ꯄꯔꯩ ꯍꯟꯕ ꯃꯈꯥ ꯇꯥꯕ ꯉꯝꯗ ꯅꯤꯡꯉꯣꯂꯩꯃꯕꯨ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩ ꯏꯟꯈꯠꯂꯛꯄ ꯃꯇꯝꯅꯦ ꯍꯥꯏꯔꯕꯁꯨ ꯊꯃꯣꯏꯒꯤ ꯑꯆꯦꯠꯄ ꯃꯔꯤ ꯑꯃꯗꯤ ꯂꯩꯅꯈꯤꯕꯅ ꯉꯁꯤꯃꯛꯁꯨ ꯁꯛꯇꯝꯁꯤꯡꯗꯨꯗꯤ ꯊꯃꯣꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯋꯥꯔꯤ ꯑꯁꯨꯝ ꯁꯥꯟꯅꯔꯛꯄꯗ ꯈꯪꯂꯦ ꯃꯗꯨꯗꯤ ꯄꯔꯩ ꯍꯟꯕ ꯉꯁꯤꯁꯨ ꯅꯨꯆꯥ ꯀꯅꯥꯕꯨ ꯃꯥꯅ ꯍꯟꯅ ꯌꯦꯡꯗꯦ ꯍꯥꯏꯕ ꯑꯃꯗꯤ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯀꯅꯥꯕꯨꯁꯨ ꯂꯧꯁꯤꯟꯗ꯭ꯔꯦ ꯍꯥꯏꯕ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯅꯨꯃꯤꯠ 2-3 ꯁꯨꯖꯤꯜꯂꯛꯂꯦ ꯑꯗꯨꯕꯨ ꯅꯣꯡꯗꯤ ꯑꯁꯨꯝ ꯂꯦꯞꯇꯅ ꯆꯨꯔꯤ ꯃꯈꯣꯏꯁꯨ ꯄꯟꯗꯕ ꯌꯥꯗꯕꯅ ꯑꯁꯨꯝ ꯃꯐꯝ ꯑꯗꯨꯗ ꯄꯟꯗꯨꯅ ꯂꯩꯔꯤ ꯅꯤꯡꯉꯣꯂꯩꯃ ꯍꯩꯅ ꯁꯤꯡꯅꯔꯒ ꯂꯨꯍꯣꯡꯕꯅꯤ ꯃꯄꯨꯔꯣꯏꯕꯅ ꯑꯊꯤꯕ ꯃꯤꯠꯌꯦꯡ ꯌꯦꯡꯗꯦ ꯑꯗꯨꯕꯨ ꯃꯅꯦꯝꯄꯣꯛꯅꯗꯤ ꯉꯥꯏꯍꯥꯛ ꯂꯩꯇ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯅꯕꯇ ꯍꯣꯠꯅꯩ ꯅꯨꯡꯁꯤꯕꯤꯕ ꯉꯝꯗꯦ ꯃꯁꯤꯒꯤ ꯃꯔꯨ ꯑꯣꯏꯕ ꯃꯔꯝꯗꯤ ꯅꯤꯡꯉꯣꯂꯩꯃꯅ ꯑꯉꯥꯡ ꯌꯥꯎꯕ ꯉꯝꯗꯕ ꯑꯁꯤꯅꯤ ꯅꯤꯡꯉꯣꯂꯩꯃꯅ ꯑꯉꯥꯡ ꯌꯥꯎꯗꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯨꯡ ꯃꯨꯠꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯅꯤꯡꯉꯣꯂꯩꯃꯒꯤ ꯃꯄꯨꯔꯣꯏꯕꯕು ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯊꯤꯕꯤꯈꯤ ꯃꯃꯤꯠꯇ ꯑꯉꯥꯡ ꯎꯕ ꯉꯝꯗ꯭ꯔꯕ ꯅꯤꯡꯉꯣꯂꯩꯃ ꯃꯅꯦꯝꯕꯣꯛꯅ ꯑꯣꯠꯄꯤ ꯅꯩꯕꯤꯕꯗꯒꯤ ꯍꯦꯟꯗꯣꯛꯂꯗꯨꯅ ꯃꯄꯨꯔꯣꯏꯕꯅ ꯅꯨꯄꯤ ꯂꯣꯜꯂꯛꯂꯕ ꯑꯁꯤꯗ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯁꯨ ꯐꯪꯖꯗ꯭ꯔꯦ ꯑꯊꯤꯕ ꯃꯤꯠꯌꯦꯡ ꯌꯦꯡꯗꯦ ꯍꯥꯏꯔꯕꯁꯨ ꯅꯨꯄꯥ ꯑꯣꯏꯕ ꯃꯍꯥꯛꯇꯤ ꯑꯅꯝꯕ ꯃꯇꯝꯗ ꯊꯕꯛ ꯁꯨꯕꯗ ꯆꯠꯈꯤ ꯀꯨꯏꯅ ꯂꯪꯐꯩꯗ ꯂꯩ ꯍꯜꯂꯛꯂꯕ ꯃꯤꯀꯨꯞꯇꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒ ꯃꯆꯥꯒꯗ ꯑꯣꯟꯁꯤꯜꯂꯒ ꯃꯈꯣꯏꯒ ꯂꯩꯃꯤꯟꯅꯩ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯅꯤꯡꯉꯣꯂꯩꯃ ꯉꯝꯅꯕ ꯇꯧꯏ ꯃꯌꯥꯝꯒꯤ ꯃꯤꯆꯩ ꯃꯔꯛꯇ ꯃꯅꯥꯎꯅ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯤ ꯑꯗꯨꯁꯨ ꯃꯥꯕꯨ ꯎꯁꯤꯠꯇꯕ ꯃꯇꯧ ꯎꯠꯇꯨꯅ ꯍꯪꯒꯣꯏꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯉꯤ ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯉꯝꯗ ꯅꯤꯡꯉꯣꯂꯩꯃ ꯂꯣꯟꯅ ꯀꯞꯆꯕꯗ ꯇꯥꯔꯝꯃꯤ ꯅꯤꯡꯉꯣꯂꯩꯃꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯗꯨ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯕꯗꯒꯤ ꯄꯔꯩ ꯍꯟꯕꯅ ꯈꯪꯕ ꯉꯝꯂꯦ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤ ꯅꯤꯡꯉꯣꯂꯩꯃꯅ ꯀꯌꯥꯝ ꯋꯥꯅ ꯈꯪꯂꯝꯒꯗꯕ ꯍꯥꯏꯅ ꯈꯜꯂꯨꯕꯗ ꯅꯤꯡꯉꯝꯗꯕꯅ ꯄꯤꯛ ꯊꯜꯂꯦ ꯄꯔꯩ ꯍꯟꯕ ꯅꯤꯡꯉꯣꯂꯩꯃꯕꯨ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯅ ꯂꯧꯁꯤꯜꯂꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯦ ꯐꯤꯃꯟꯅꯤ ꯍꯥꯏꯅ ꯈꯟꯖꯔꯣꯏ ꯅꯪꯕꯨ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯔꯁꯤꯗꯣ ꯅꯤꯡꯉꯣꯜ
Paray hanba Ningoleima bu konungda purakli. Somdana kamdauri thoiba langphaidagi halaptuna mayumda lairi. Ningoleima bu uraktrabaduda magi nupi atombida onchinduna hangi. Nachedi udi kadai chakhi. Linthoidu sauningna chatningba mafamda satchano madu khanglaga kari tawge haibano. Thoibadu khonwanglap magi nupida chaihatli. Karino ni linthoi Pharusu phatrabasu nathaki ahangni. Nangna hairibadu karino Nachina naw nungsinana laiminagedi haidradana nati nachedu nangna yummasidagi tanthokrabraba. Linthoina ho aina tanthokpa nachadiye aikhoi khangjahaude imana tanthokkhibani. Nangdi karigi khangdriba yumda leitabro nang ho numitto ipamda chatluba numit oiba halakpada leiramdraba aingonda songshin hangdu sharuk imada oina hangbiruso. Pharusu phatrasu phana koina laiminaraklaba kaubanina nungaitaba phawi thoiba. Aduna Ningoleima bu udabadu ma mastada ahangba ama phaujabagum tawi. Ma lairi haibagi mami tadrabada ichikchi iyumadu. Icham jamjabi Ningoleima bu yumsidagi tanthokre tabada ma penmandraduna phamlambadagi phuk haugatuna mamagi manakta lai. Thoibana Ma karino imana tawirisibo hai aina kaidawre Ningoleima bu yummasidagi tanthokpikribadu kari maramgido Maram laibagi tanthokhribani maduda nangna nathau leitaba amagumna wabirituna karigino. Ima pharusu phatrasu Ningoleimado imagi imawni. Imawni haidana kari kanarigi isu ama phaupiba ngamdabadubo. Haujikti aigi imawdi linthoi khaktamak ngaire isu sanathoiga nangsu natuna chagi wakhal khallo imaw mutnaba sinbi adugi khallo haiba natte imana kong yamna waichili magi matangda wari haudorakanu. Mamagi wahaidu yaningdana thoibana Ma ama leibaki imungse imung oina panbani aisu loi khangi imungi thabai inkhang pumba Ningoleimana loina hotnabani aduga ima hoinasu tathita oina tawbiba hai aina ma tanthokhribado nangna langphai chatkrikanda nupana hayum sida pusillaga lamketnarambagininya nangna kari khangdana haujiksu leiminaramni chatminakhibani punna chimthibi tawngambido. Thoiba Mamagi wahaidu thazaba ngamde adubu masu masamakna khanghauba uhauba nattabana karisu haijaba ngamdre. Mamagi wahaidu makhatana apen-penda phongdoklamda mafam adudagi thoklakli. Somda parai hanba mapaibu ngoningthauga wari sanarami. Poireina Ipagi pari karigino nangna muthung marom khangdabi nupi asibu nangi taloi oige haina pusilakliba. Narup na pangsing siyemuni ipana nangidabak masak matau phajabi ningthau macha kaya ma hainabada sungya magyadraga nangna ngasi tawrakliba mawong asi karino nangse lamdam masibu palhaudoriba ningthauni ne pari nangbu pheman pambro. Mapagi wahaidu yaningdana khummi parai hanba nachagi phirepse ipa ningthauna yaba ngamloi haibiba tarabadi nachasu ningthau sagai mutchanu phamal phamba ngamjaroi umangda mirot michamang magumna hingjarugi. Hairamlaga parai hanba phuk haugatuna thokhirami. Machagi wahai aduda ningthau poirei sauningba amasung mipaiba animak punchinduna thokhriba parai hanbagi maikai yengduna lehawi. Parai hanbana lauriba phirep asi leimadi yari. Asumna machana angauba amagum ngangna saknaba yadana leigadabagi saruk mahaki pamjaba asi tawjarasanu khalami. Adubu ningthaudi laurakliba parai hanbagi phirep asi yaningba phaudri. Macha mathanta oibana ningthau sagai mutpasu pamdabana machabu themdaba hotnabani. Leimada hairurabasu aningba tawjarasanu haina hairaklame. Leima konungda oirakliba phibam masida mama khut thingjinba pamdri. Masasu kanna ngamdana leibana maram oiraga ma pumnamak asidagi lapna lainingli. Makhoigi apen-penda ningai sangdanabado mataningba pokdri. Leimana kanna ngamdana leibaduda parai hanba Ningoleima bu puduna mamagi nakta laklami. Machabu ubada leimana kaushilli. Pari imagi pari lao phamlu lao imagi nakta. Parai hanba jangshinduna mamagi phamung nakanda thariba phamnaba aduda phamthaduna mamado onshinduna hai. Sana hakjangse kan khatpagi mami ujadi amaibana thariba hidakse imasigi hakjangda kanaba oidrabra imase khangde pari
ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ ꯏꯃꯥꯁꯤꯒꯤ ꯍꯛꯆꯥꯡꯁꯦ ꯁꯣꯟꯗꯨꯅ ꯑꯗꯨꯝ ꯂꯩ ꯇꯥꯟꯖꯥꯗꯨꯗ ꯃꯅꯥꯏ ꯑꯃ ꯂꯥꯛꯇꯨꯅ ꯄꯔꯩ ꯍꯟꯕꯕꯨ ꯀꯧꯔꯔꯤ ꯄꯔꯩ ꯍꯟꯕꯁꯨ ꯊꯣꯛꯇꯕ ꯌꯥꯗꯕꯅ ꯊꯣꯛꯂꯝꯃꯤ ꯊꯣꯛꯂꯝꯗꯥꯏꯗ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥꯁꯦ ꯅꯆꯥꯃꯨꯛꯇ ꯊꯣꯛꯆꯔꯨꯒꯦ ꯅꯤꯡꯉꯣꯜꯒ ꯋꯥꯔꯤ ꯁꯥꯟꯅꯕꯤꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯌꯥꯡꯊꯣꯛꯄ ꯉꯝꯕ꯭ꯔꯥ ꯍꯣꯠꯅꯕꯤꯌꯨ ꯍꯣꯏ ꯊꯣꯛꯂꯨꯔꯣ ꯄꯔꯩ ꯍꯟꯕ ꯃꯃꯥꯒꯤ ꯅꯥꯛꯇꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯅꯤꯡꯉꯣꯂꯩꯃ ꯃꯆꯤ ꯂꯦꯡꯗ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯐꯃꯨꯡꯗ ꯏꯁꯣꯟ ꯁꯣꯟꯅ ꯇꯥꯔꯤꯕ ꯂꯩꯃꯕꯨ ꯌꯦꯡꯉꯤ ꯂꯩꯃ ꯅꯤꯡꯉꯣꯂꯩꯃꯗ ꯇꯞꯅ ꯌꯦꯡꯂꯛꯂꯒ ꯏꯕꯦꯝꯃ ꯏꯃꯥꯁꯤ ꯏꯁꯤꯡ ꯈꯧꯔꯥꯡꯉꯤ ꯏꯁꯤꯡ ꯈꯖꯤꯛꯇ ꯄꯨꯔꯛꯎ ꯅꯤꯡꯉꯣꯜ ꯂꯩꯃꯒꯤ ꯌꯥꯊꯪ ꯑꯗꯨꯕꯨ ꯃꯄꯨꯡ ꯐꯥꯍꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯁꯥ ꯐꯥꯎꯕ ꯂꯦꯡꯕꯗ ꯋꯥꯔꯕ ꯆꯣꯛꯊꯔꯕ ꯂꯩꯃꯕꯨ ꯇꯞꯅ ꯉꯥꯛꯈꯠꯄꯤꯗꯨꯅ ꯏꯁꯤꯡ ꯀꯣꯟꯗꯨ ꯃꯥꯅ ꯄꯥꯏꯗꯨꯅ ꯇꯞꯅ ꯏꯟꯕꯤꯔꯝꯃꯤ ꯌꯥꯔꯦ ꯅꯤꯡꯉꯣꯜꯅ ꯇꯧꯕ ꯑꯗꯨꯕꯨ ꯎꯍꯧꯔꯕ ꯅꯤꯡꯊꯧꯅ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯐꯤꯡꯅ ꯄ꯭ꯔꯞ ꯂꯥꯛꯇꯨꯅ ꯅꯤꯡꯉꯣꯂꯩꯃꯗ ꯁꯥꯎꯅ ꯆꯩꯔꯛꯂꯝꯃꯤ ꯅꯤꯡꯉꯣꯂꯩꯃ ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯉꯝꯗ ꯇꯨꯃꯤꯟ ꯂꯨꯞꯊꯗꯨꯅ ꯂꯩ ꯂꯩꯃ ꯇꯞꯅ ꯅꯤꯡꯊꯧꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯅꯤꯡꯊꯧ ꯂꯩꯃ ꯑꯩꯅ ꯌꯥꯊꯪ ꯇꯧꯗꯨꯅ ꯑꯩꯕꯨ ꯏꯁꯤꯡ ꯏꯜꯍꯟꯕꯅꯤ ꯏꯅꯤꯡꯊꯧꯅ ꯂꯥꯟꯅ ꯈꯟꯕꯤꯔꯦ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯃꯔꯥꯜ ꯀꯔꯤꯁꯨ ꯂꯩꯖꯗꯦ ꯂꯩꯃꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯕꯗ ꯅꯤꯡꯊꯧ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯌꯥꯅꯤꯡꯗꯦ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃꯒꯤ ꯃꯧ ꯑꯣꯏꯗꯨꯅ ꯅꯤꯡꯊꯧ ꯁꯥꯒꯩꯒꯤ ꯏꯗ ꯇꯤꯜꯍꯟꯕ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯄꯥꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯁꯥꯎꯅ ꯑꯃꯨꯛꯇꯪ ꯅꯤꯡꯉꯣꯜꯕꯨ ꯌꯦꯡꯂꯝꯗꯨꯅ ꯅꯤꯡꯊꯧ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯄꯔꯩ ꯍꯟꯕ ꯃꯃꯥꯒꯤ ꯅꯥꯛꯇ ꯃꯃꯥꯕꯨ ꯁꯦꯕꯥ ꯇꯧꯔꯝꯃꯤ ꯂꯩꯃ ꯃꯥꯒꯤ ꯑꯃꯇꯪ ꯌꯥꯎꯖꯕ ꯏꯪꯅ ꯇꯣꯝꯊꯤꯟ ꯉꯥꯟꯕ ꯄꯥꯔꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ ꯏꯃꯥꯒꯤ ꯄꯥꯔꯤ ꯏꯆꯥꯅ ꯈꯣꯏꯗꯥꯖꯅ ꯄꯨꯔꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤ ꯁꯥꯒꯩ ꯑꯃꯗ ꯇꯤꯜꯂꯨꯔꯦ ꯍꯥꯏꯕ ꯏꯃꯥꯁꯨ ꯈꯪꯂꯤ ꯃꯁꯤ ꯅꯠꯇꯕ ꯏꯆꯥꯅ ꯈꯪꯖꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯔꯝꯗ ꯏꯃꯥꯗ ꯋꯥꯔꯤ ꯂꯤꯌꯨ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯏꯃꯥꯗ ꯇꯥꯛꯎ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗ ꯏꯆꯥꯅ ꯑꯁꯨꯛ ꯈꯣꯏꯗꯥꯖꯔꯨꯔꯤꯕ ꯑꯁꯤ ꯏꯃꯥ ꯈꯪꯅꯤꯡꯕ ꯄꯣꯛꯏ ꯄꯔꯩ ꯍꯟꯕ ꯃꯃꯥꯗ ꯅꯤꯡꯉꯣꯂꯩꯃꯕꯨ ꯃꯁꯛ ꯃꯨꯟꯅ ꯇꯥꯛꯏ ꯋꯥꯔꯤ ꯂꯤꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯕꯗ ꯂꯩꯃ ꯃꯥ ꯃꯁꯥꯁꯨ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯨꯕꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯔꯛꯂꯝꯃꯤ ꯅꯤꯡꯉꯝꯗꯕꯅ ꯄꯤꯛ ꯊꯜꯂꯦ ꯃꯁꯥꯗꯨ ꯃꯥꯒꯤ ꯄꯥꯔꯤꯗ ꯍꯥꯏꯗꯨꯅ ꯅꯤꯡꯉꯣꯂꯩꯃꯕꯨ ꯀꯧꯍꯜꯂꯨꯔꯒ ꯋꯥꯔꯤ ꯁꯥꯅꯩ ꯂꯩꯃ ꯅꯤꯡꯉꯣꯜꯒꯤ ꯏꯆꯝ ꯆꯝꯖꯕ ꯃꯇꯧ ꯑꯁꯤꯗ ꯂꯩꯃ ꯅꯤꯡꯉꯣꯂꯩꯃꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ ꯃꯥꯅ ꯇꯧꯈꯤꯕ ꯐꯠꯇꯕ ꯑꯗꯨꯒꯤꯁꯨ ꯃꯁꯥꯗ ꯅꯤꯡꯉꯝꯗꯕ ꯐꯥꯎꯖꯔꯝꯃꯤ ꯂꯩꯃ ꯅꯤꯡꯉꯣꯜꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯏꯃꯧꯅ ꯉꯁꯥꯏ ꯏꯃꯥꯗ ꯏꯁꯤꯡ ꯏꯟꯕꯤꯕꯗꯣ ꯀꯌꯥꯗꯤ ꯍꯥꯎꯈ꯭ꯔꯦ ꯏꯁꯥꯁꯤ ꯀꯟꯈꯠꯄꯒꯨꯝꯁꯨ ꯇꯧꯏ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯔꯒ ꯂꯩꯃ ꯅꯤꯡꯉꯣꯜꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯂꯝꯃꯤ ꯑꯃꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯤꯡꯉꯣꯜꯕꯨ ꯃꯅꯥꯛꯇ ꯊꯝꯗꯨꯅ ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯍꯜꯂꯝꯃꯤ ꯑꯃꯗꯤ ꯋꯥꯔꯤꯁꯨ ꯌꯥꯝꯅ ꯁꯥꯟꯅꯔꯝꯃꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯀꯕꯣꯛꯂꯩꯒꯤ ꯏꯃꯨꯡ ꯑꯗꯨ ꯀꯥꯡꯈꯣꯡ ꯆꯥꯏꯔꯤ ꯅꯤꯡꯉꯣꯂꯩꯃ ꯂꯩꯇꯕꯗꯒꯤ ꯊꯕꯛꯁꯨ ꯇꯧꯕꯤꯅꯕ ꯂꯩꯇ꯭ꯔꯗꯨꯅ ꯏꯃꯨꯡꯗꯨ ꯏꯃꯣꯠ ꯃꯣꯠꯂꯝꯃꯤ ꯑꯃꯗꯤ ꯏꯆꯥꯏ ꯆꯥꯏꯔꯝꯃꯤ ꯅꯤꯡꯉꯣꯜꯅ ꯂꯩꯔꯤꯉꯩꯗ ꯇꯔꯨ ꯇꯅꯥꯟꯅ ꯂꯩꯔꯝꯕ ꯃꯤꯅ ꯂꯨꯏ ꯅꯥꯜꯂꯦ ꯍꯥꯏꯅ ꯁꯣꯜꯂꯝꯕ ꯌꯨꯝ ꯑꯗꯨ ꯉꯁꯤꯗꯤ ꯃꯤꯅ ꯎꯕꯗ ꯍꯪꯒꯣꯏꯕ ꯄꯣꯛꯅꯔꯤ ꯆꯥꯛ ꯏꯁꯤꯡꯁꯨ ꯃꯇꯝ ꯆꯥꯅ ꯊꯣꯡꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯥꯕ ꯊꯛꯄꯁꯨ ꯆꯥꯡ ꯅꯥꯏꯗ꯭ꯔꯦ ꯑꯍꯟꯒ ꯑꯣꯏꯁꯤꯜꯂꯛꯄꯒ ꯀꯕꯣꯛꯂꯩ ꯃꯁꯥꯗꯨ ꯁꯣꯟꯖꯤꯜꯂꯛꯂꯝꯃꯤ ꯊꯣꯏꯕꯁꯨ ꯊꯕꯛ ꯆꯠꯀꯗꯕꯗꯣ ꯈꯨꯗꯤ ꯊꯤꯕꯗꯒꯤ ꯃꯈꯣꯡꯗꯨ ꯁꯣꯛꯇꯨꯅ ꯊꯕꯛ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯁꯨꯕꯤ ꯅꯣꯝꯕꯤꯅꯕꯁꯨ ꯂꯩꯇꯕꯒ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏꯁꯨ ꯂꯩꯁꯤꯜꯂꯛꯇ꯭ꯔꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯌꯨꯝꯒꯤ ꯃꯧꯅꯦ ꯍꯥꯏꯗꯨꯅꯁꯨ ꯂꯤꯟꯊꯣꯏꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯅꯤꯡꯗꯕꯅ ꯏꯃꯨꯡꯗꯨ ꯅꯨꯡꯇꯤꯒꯤ ꯈꯠꯅ ꯆꯩꯅꯕ ꯑꯁꯨꯝ ꯊꯣꯛꯂꯝꯃꯤ ꯊꯣꯏꯕꯅ ꯇꯥꯔꯤꯕ꯭ꯔꯥ ꯏꯃꯥꯒꯤ ꯅꯥꯛꯇꯁꯨ ꯈꯔ ꯆꯪꯕꯤꯌꯨꯅꯤ ꯑꯍꯜꯒ ꯑꯣꯏꯁꯤꯜꯂꯛꯄꯅꯦ ꯅꯥꯕꯒ ꯀꯔꯤꯒ ꯁꯦꯕꯥ ꯈꯤꯇ ꯇꯧꯔꯁꯨ ꯃꯁꯥꯗꯨ ꯌꯥꯝꯅ ꯋꯥꯔꯝꯃꯅꯤ ꯑꯩꯁꯨ ꯈꯣꯡꯁꯤꯅ ꯆꯠꯄꯒ ꯐꯖꯅ ꯉꯝꯗ꯭ꯔꯦ ꯂꯤꯟꯊꯣꯏ ꯁꯥꯎꯅꯤꯡꯅ ꯀꯔꯤꯅꯣꯗ ꯑꯩꯁꯤꯕꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯤꯅꯥꯏꯗꯧꯅ ꯀꯔꯤꯁꯨ ꯇꯧꯔꯝꯃꯣꯏ ꯃꯇꯝ ꯌꯧꯔꯛꯇꯅ ꯁꯣꯟꯖꯔꯤꯅꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯐꯖꯗꯕ ꯋꯥꯍꯩꯗꯨꯗ ꯊꯣꯏꯕ ꯁꯥꯎꯔꯞ ꯇꯧꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯆꯩꯊꯠꯂꯤ ꯅꯨꯄꯤ ꯅꯪ ꯋꯥ ꯉꯥꯡꯕꯗ ꯈꯔ ꯌꯦꯡꯂꯒ ꯉꯥꯡꯉꯨ ꯅꯪ ꯑꯉꯥꯡ ꯅꯠꯇꯦ ꯒ꯭ꯌꯥꯟ ꯇꯥꯎ ꯏꯆꯥ ꯂꯩꯔꯀꯥꯟꯁꯤꯗ ꯈꯨꯠ ꯊꯥꯅꯤꯡꯗꯦ ꯂꯤꯟꯊꯣꯏꯁꯨ ꯑꯁꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯥꯒꯤ ꯑꯊꯤꯕ ꯂꯤꯆꯠꯇꯨ ꯃꯌꯦꯛ ꯁꯦꯡꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯎꯠꯂꯛꯂꯤ ꯊꯛꯁꯤ ꯈꯥꯁꯤꯒꯤ ꯋꯥꯡꯃꯗ ꯃꯄꯨꯔꯣꯏꯕꯗ ꯁꯥꯎꯅ ꯈꯨꯝꯂꯛꯏ
ꯅꯆꯥ ꯑꯃ ꯂꯩꯔꯤꯕꯅꯤꯅ ꯊꯧꯑꯣꯏꯕꯤꯗ꯭ꯔꯤꯕꯅꯤꯅꯦ ꯅꯪꯒꯤ ꯅꯆꯥꯗꯨ ꯀꯅꯥꯅ ꯄꯤꯕꯤꯒꯦ ꯅꯪꯒꯤ ꯅꯨꯄꯤ ꯑꯍꯟꯗꯨꯅ ꯄꯤꯕ ꯉꯝꯕ꯭ꯔꯣ ꯅꯣꯏ ꯅꯃꯥꯅ ꯍꯥꯏꯖꯔꯒ ꯅꯣꯟꯖꯔꯒ ꯑꯩꯕꯨ ꯂꯧꯕꯤꯔꯒ ꯍꯧꯖꯤꯛꯇ ꯈꯨꯠ ꯊꯥꯕ ꯀꯥꯏꯅ ꯊꯣꯏꯕ ꯑꯁꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯅꯥꯀꯟꯗ ꯂꯩꯔꯝꯕ ꯄꯣꯠ ꯑꯃ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯊꯣꯝꯂꯛꯏ ꯑꯗꯨꯒ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯗꯨꯛ ꯂꯝꯆꯠ ꯅꯥꯏꯗꯕ ꯆꯠꯈ꯭ꯔ ꯆꯠꯂꯣ ꯌꯦꯡꯅꯤꯡꯗꯦ ꯊꯣꯏꯕꯅ ꯊꯣꯝꯂꯛꯂꯤꯕ ꯄꯣꯠꯇꯨꯅ ꯍꯥꯏꯐꯦꯠ ꯈꯦꯠꯄꯗ ꯂꯤꯟꯊꯣꯏꯁꯨ ꯃꯔꯥꯏꯕꯛꯇ ꯏ ꯊꯣꯛꯂꯝꯃꯤ ꯂꯤꯟꯊꯣꯏ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯔꯒ ꯌꯥꯝꯅ ꯁꯥꯎꯅ ꯂꯩꯕꯤꯔꯣꯏ ꯅꯣꯏꯒꯤ ꯅꯌꯨꯝꯁꯦ ꯆꯠꯈꯤꯅꯤꯌꯦ ꯑꯩꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ ꯅꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯍꯤꯡꯉꯣ ꯍꯥꯏꯕ ꯅꯆꯥ ꯑꯃ ꯐꯪꯂꯕꯅꯤꯅ ꯌꯥꯔꯝꯃꯅꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯂꯩꯔꯝꯃꯔꯣꯏ ꯑꯩꯁꯦ ꯅꯈꯣꯏꯒꯤ ꯅꯐꯝꯗ ꯊꯣꯏꯕꯁꯨ ꯁꯥꯎꯅ ꯍꯣꯏ ꯑꯩꯕꯨ ꯌꯥꯝ ꯁꯥꯎꯂꯛꯀꯅꯨ ꯅꯪ ꯐꯥꯒꯤꯗꯒꯤ ꯆꯩ ꯆꯥꯗꯅ ꯁꯣꯏꯇꯣꯛꯂꯔꯅꯤ ꯅꯪ ꯂꯩꯍꯧꯔꯣ ꯅꯣꯏ ꯅꯨꯡꯉꯥꯏꯅ ꯍꯥꯏꯔꯝꯂꯒ ꯐꯦꯠ ꯂꯥꯎꯅ ꯍꯥꯏꯗꯣꯛꯂꯝꯂꯒ ꯂꯤꯟꯊꯣꯏꯗꯨ ꯁꯥꯎꯅ ꯊꯣꯛꯈꯤꯔꯝꯃꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯤꯡꯉꯣꯜꯅ ꯁꯦꯕꯥ ꯃꯇꯤꯛ ꯆꯥꯅ ꯇꯧꯕꯗꯒꯤ ꯂꯩꯃ ꯃꯁꯥꯗꯨ ꯀꯜꯂꯛꯂꯝꯃꯤ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯌꯥꯅ ꯂꯥꯌꯦꯡꯗꯨꯅꯁꯨ ꯀꯟꯈꯠꯄ ꯉꯝꯈꯤꯗ꯭ꯔꯕ ꯍꯛꯆꯥꯡꯗꯨ ꯅꯤꯡꯉꯣꯜꯅ ꯁꯦꯕꯥ ꯃꯇꯤꯛ ꯆꯥꯅ ꯇꯧꯕꯗꯒꯤ ꯑꯁꯨꯝ ꯐꯔꯛꯄꯗꯨꯗ ꯂꯟ ꯆꯦꯟꯕꯤ ꯑꯇꯥꯡꯕꯤꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯃꯗꯤ ꯃꯥꯕꯨ ꯍꯦꯟꯅ ꯄꯥꯝꯃꯨꯖꯔꯝꯃꯤ ꯂꯩꯃꯅ ꯃꯁꯥꯗꯨ ꯀꯟꯈꯠꯂꯛꯄ ꯎꯕꯗ ꯅꯤꯡꯊꯧꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯅꯤꯡꯉꯣꯜ ꯂꯩꯃꯒꯤ ꯏꯆꯝ ꯆꯝꯖꯕ ꯊꯃꯣꯏ ꯁꯦꯡꯕ ꯑꯃꯗꯤ ꯊꯧꯒꯂꯣꯟ ꯈꯪꯕ ꯃꯇꯧ ꯑꯗꯨꯗ ꯄꯣꯏꯔꯩꯁꯨ ꯃꯥꯅ ꯂꯩꯔꯝꯕ ꯑꯁꯥꯎꯕꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯈꯤꯔꯝꯃꯤ ꯂꯩꯃꯅ ꯍꯥꯏꯕꯗꯒꯤ ꯅꯤꯡꯊꯧꯁꯨ ꯅꯤꯡꯉꯣꯜ ꯂꯩꯃꯕꯨ ꯃꯈꯣꯏꯒꯤ ꯃꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕꯗ ꯌꯥꯔꯤ ꯅꯤꯡꯉꯣꯜ ꯂꯩꯃꯕꯨ ꯅꯤꯡꯊꯧ ꯁꯥꯒꯩꯗ ꯄꯔꯩ ꯍꯟꯕꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯨꯍꯣꯡꯕꯤꯔꯅꯤ ꯍꯥꯏꯕ ꯄꯥꯎꯁꯤꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ प्रजा ꯃꯤꯌꯥꯝꯗꯁꯨ ꯇꯥꯍꯜꯂꯤ ꯂꯩꯕꯥꯛ ꯑꯗꯨ ꯏꯂꯥꯡ ꯂꯥꯡꯉꯤ ꯃꯇꯝ ꯀꯨꯏꯅ ꯂꯨꯍꯣꯡꯗꯅ ꯂꯩꯔꯝꯕ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃ ꯑꯅꯤꯒꯤ ꯑꯃꯇꯪ ꯌꯥꯎꯖꯕ ꯄꯔꯩ ꯍꯟꯕꯅ ꯂꯨꯍꯣꯡꯂꯅꯤ ꯍꯥꯏꯕ ꯄꯥꯎꯗꯨ ꯇꯥꯕꯗ प्रजा ꯃꯤꯌꯥꯝ ꯑꯗꯨ ꯉꯛꯄꯁꯨ ꯐꯥꯎꯔꯝꯃꯤ ꯀꯣꯅꯨꯡꯗ ꯅꯠꯇꯅ ꯂꯩꯕꯥꯛꯇꯨꯒꯤ ꯃꯤꯌꯥꯝꯁꯤꯡꯗꯨꯁꯨ ꯃꯍꯩ ꯃꯥꯒꯤ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯏꯂꯥꯡ ꯂꯥꯡꯂꯝꯃꯤ ꯑꯃꯗꯤ ꯊꯧ ꯌꯥꯝ ꯆꯤꯟꯅꯔꯝꯃꯤ ꯁꯣꯝꯗ ꯂꯤꯟꯊꯣꯏ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯃꯃꯥꯅꯗꯤ ꯌꯥꯗꯦ ꯃꯌꯨꯝ ꯑꯁꯦꯡꯕꯗ ꯂꯩꯔꯨꯅꯕ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯑꯅꯝ ꯀꯟꯕꯤ ꯂꯤꯟꯊꯣꯏꯅ ꯅꯝꯐꯨꯗ ꯂꯩꯁꯤꯟꯅꯕ ꯍꯣꯠꯅꯩ ꯏꯃꯨꯡ ꯑꯃ ꯄꯥꯟꯕ ꯀꯧꯕꯅꯤꯅ ꯂꯤꯟꯊꯣꯏꯒꯤ ꯃꯧꯄ꯭ꯋꯥ ꯅꯨꯄꯥ ꯆꯤꯡꯂꯦꯝꯕ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯊꯕꯥꯁꯨ ꯃꯆꯦꯒꯤ ꯃꯇꯧꯗꯨ ꯌꯥꯅꯤꯡꯗꯦ ꯇꯁꯦꯡꯅꯃꯛ ꯂꯤꯟꯊꯣꯏꯒꯤ ꯃꯄꯨꯔꯣꯏꯕꯅ ꯃꯥꯕꯨ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯕꯤꯗ꯭ꯔꯕꯃꯛ ꯑꯣꯏꯔꯕꯗꯤ ꯀꯗꯥꯏꯅꯣ ꯍꯥꯏꯕ ꯌꯥꯏ ꯃꯗꯨꯁꯨ ꯅꯠꯇꯦ ꯂꯤꯟꯊꯣꯏ ꯃꯥꯅ ꯂꯥꯜꯂꯨꯕ ꯀꯧꯕꯅꯤꯅ ꯃꯤꯒꯤ ꯏꯃꯨꯡꯗꯨꯁꯨ ꯃꯤꯌꯥꯝ ꯃꯥꯡꯗ ꯆꯤꯡꯊꯔꯝ ꯃꯄꯥꯝꯁꯤꯗꯁꯨ ꯃꯤꯒꯤ ꯆꯤꯟ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯅꯕ ꯁꯤꯟꯕꯁꯤ ꯏꯃꯨꯡꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯌꯥꯗꯦ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯂꯤꯟꯊꯣꯏ ꯁꯨꯕ ꯅꯣꯝꯕ ꯇꯟꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯅ ꯅꯣꯡꯃꯇ ꯏꯃꯨꯡꯒꯤ ꯊꯕꯛ ꯌꯥꯎꯗꯦ ꯃꯁꯤꯒꯤ ꯃꯍꯨꯠ ꯑꯃꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟ ꯑꯃꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟ ꯈꯠꯅꯕ ꯍꯧꯗꯨꯅꯇ ꯂꯩ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨ ꯏꯃꯨꯡꯒꯤ ꯚꯥꯔ ꯄꯨꯝꯕ ꯄꯨꯔꯤꯕ ꯆꯤꯡꯂꯦꯝꯕꯅ ꯄꯥꯝꯗ꯭ꯔꯗꯨꯅ ꯁꯥꯎꯅ ꯃꯆꯦꯗ ꯐꯣꯡꯗꯣꯛꯏ ꯏꯆꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯏꯆꯦꯁꯤ ꯃꯧꯅꯤ ꯏꯆꯥ ꯑꯃꯁꯨ ꯂꯩꯔꯕ ꯏꯆꯦꯁꯨ ꯌꯨꯝ ꯑꯃ ꯄꯥꯜꯂꯤꯕꯅꯤꯅ ꯏꯆꯦꯅ ꯁꯨꯝꯅ ꯂꯩꯕꯁꯦ ꯅꯧꯄꯥ ꯀꯌꯥ ꯄꯥꯝꯖꯗꯦ ꯏꯆꯦ ꯅꯍꯥꯟ ꯃꯈꯩ ꯆꯤꯡꯂꯦꯝꯕ ꯋꯥ ꯀꯌꯥ ꯉꯥꯡꯗꯕꯅꯤ ꯉꯥꯡꯕꯁꯨ ꯃꯥ ꯄꯥꯝꯂꯝꯗꯦ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯕꯅꯤ ꯃꯆꯦꯕꯨ ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯇꯥꯃꯜꯂꯛꯇ꯭ꯔꯕꯗꯨꯗ ꯍꯥꯏꯕꯅꯤ ꯂꯤꯟꯊꯣꯏꯁꯨ ꯃꯧꯄ꯭ꯋꯥꯅ ꯑꯗꯨꯝꯅꯒ ꯃꯉꯣꯟꯗ ꯉꯥꯡꯂꯛꯄꯗꯨꯗ ꯁꯥꯎꯅ ꯈꯨꯝꯂꯛꯂꯝꯃꯤ ꯁꯥꯎꯔꯛ ꯁꯥꯡꯂꯛꯂꯕ ꯀꯧꯕꯅꯤꯅ ꯅꯆꯦ ꯑꯩꯒꯁꯦ ꯌꯨꯝꯁꯤꯗ ꯂꯩꯍꯟꯅꯤꯡꯗ꯭ꯔꯕꯅꯤꯅꯦ ꯉꯔꯥꯡꯒꯤ ꯉꯈꯥ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯥꯛꯂꯤꯕꯅꯤꯅꯦ ꯆꯤꯡꯂꯦꯝꯕꯅ ꯏꯆꯦꯅ ꯈꯟꯕꯤꯔꯤꯕꯗꯣ ꯂꯥꯜꯂꯤ ꯅꯧꯄ꯭ꯋꯥꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯏꯕꯥꯏꯁꯨ ꯏꯅꯦꯁꯨ ꯑꯅꯤꯃꯛ ꯁꯣꯟꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤꯗ ꯏꯆꯦꯅ ꯌꯨꯝꯗꯨꯗ ꯑꯍꯜ ꯂꯃꯟꯒꯤ ꯁꯦꯕꯥ ꯇꯧꯒꯦ ꯈꯟꯗ꯭ꯔꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯁꯨꯝ ꯂꯩꯔꯛꯂꯤꯕꯁꯦ ꯀꯨꯏꯁꯤꯜꯂꯛꯂꯤ ꯃꯤꯌꯥꯝꯃꯥꯡꯗꯁꯨ ꯐꯖꯗꯦ ꯍꯥꯏꯖꯕꯅꯤ ꯐꯖꯕ ꯌꯥꯝ ꯈꯪꯂꯦꯗ ꯏꯄ꯭ꯋꯥꯗꯤ ꯍꯥꯏꯔꯝꯂꯒ ꯂꯤꯟꯊꯣꯏ ꯁꯨꯠ ꯇꯧꯗꯨꯅ ꯀꯞꯄ ꯑꯃꯨꯛ ꯍꯧꯔꯛꯂꯝꯃꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯀꯅꯥꯝ ꯂꯩꯇꯕꯅꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯣꯏꯌꯦ ꯅꯣꯏꯅ ꯂꯩꯍꯟꯅꯤꯡꯗꯕ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯂꯩꯔꯣꯏꯌꯦ ꯍꯥꯏꯔꯒ ꯂꯤꯟꯊꯣꯏꯗꯨ ꯀꯞꯂꯤ ꯃꯐꯝꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯃꯆꯦꯅ ꯂꯥꯟꯅ ꯂꯧꯈꯤꯕꯗꯨ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯝꯃꯤ ꯆꯤꯡꯂꯦꯝꯕ ꯃꯆꯦꯕꯨ ꯈꯥꯝꯅꯕ ꯍꯣꯠꯅꯖꯔꯝꯃꯤ ꯑꯗꯨꯕꯨ ꯂꯤꯟꯊꯣꯏ ꯁꯥꯎꯅꯤꯡꯕ ꯑꯃꯁꯨꯡ ꯄꯦꯟꯗꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯧꯄ꯭ꯋꯥꯅ ꯀꯧꯖꯕꯕꯨ ꯇꯥꯕꯤꯔꯝꯗꯦ ꯂꯤꯟꯊꯣꯏꯗꯣ ꯑꯁꯨꯝ ꯈꯣꯡꯅ ꯄꯨꯕ ꯃꯥꯏꯀꯩꯗ ꯂꯥꯛꯏ ꯃꯥ ꯃꯁꯥꯅ ꯂꯥꯛꯆꯔꯤꯕꯗꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯐꯥꯎ ꯃꯁꯥꯅ ꯈꯪꯖꯔꯝꯗꯦ ꯄꯦꯟꯗꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯐꯅꯌꯥꯝꯅꯁꯨ ꯀꯞꯂꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯁꯤꯔ ꯍꯥꯏꯅꯁꯨ ꯈꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯅꯝ ꯀꯟꯕꯤ ꯂꯤꯡꯖꯦꯜ ꯈꯥꯕꯒꯤ ꯍꯧꯅꯕꯤ ꯃꯗꯨꯁꯨ ꯃꯥ ꯄꯥꯝꯂꯝꯗꯦ
ꯃꯥꯕꯨ ꯀꯧꯕ ꯂꯥꯛꯂꯕꯗꯤ ꯃꯥꯕꯨ ꯊꯤꯔꯛꯂꯕꯗꯤ ꯐꯈ꯭ꯔꯅꯤꯗ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯂꯤꯟꯊꯣꯏ ꯃꯤꯒꯤ ꯃꯈꯥꯗ ꯂꯩꯕ ꯄꯥꯝꯕ ꯃꯤ ꯅꯠꯇꯦ, ꯃꯤꯅ ꯑꯣꯏꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯣꯟꯖꯕ ꯑꯁꯤꯅꯤ ꯃꯥꯅ ꯄꯥꯝꯂꯤꯕ꯫ ꯑꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯊꯪꯅꯕ ꯈꯨꯜꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯥ ꯌꯥꯝꯅ ꯆꯣꯛꯊꯔꯝꯃꯤ, ꯃꯈꯣꯡꯗꯨꯁꯨ ꯅꯥꯕ ꯐꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯐꯝꯗꯨ ꯎꯕꯗ ꯃꯃꯤꯠꯇꯨꯗꯤ ꯆꯣꯛꯊꯕ ꯐꯥꯎꯔꯝꯗꯦ꯫ ꯃꯐꯝꯗꯨꯒꯤ ꯐꯖꯕꯗꯨ ꯎꯕꯗ ꯃꯐꯝ ꯑꯗꯨꯗ ꯃꯤꯌꯥꯝꯁꯤꯡꯗꯨꯅ ꯏꯂꯥꯡ ꯂꯥꯡꯗꯨꯅ ꯑꯀꯦ ꯑꯃꯧ, ꯑꯍꯥꯎ ꯑꯊꯨꯝ ꯀꯨꯝꯍꯩ ꯑꯃ ꯂꯩꯕꯗꯧꯅ ꯁꯤꯜ ꯂꯥꯡꯗꯨꯅ ꯌꯣꯜꯂꯝꯕ ꯑꯃꯗꯤ ꯌꯨꯝꯁꯤꯡꯗꯨꯕꯨ ꯂꯩꯇꯦꯡ ꯇꯧꯅꯔꯝꯂꯤꯕ ꯀꯌꯥꯗꯨ ꯎꯕꯗ ꯃꯥ ꯍꯥꯏꯐꯦꯠ ꯉꯛꯂꯝꯃꯤ꯫ ꯆꯪꯁꯤꯟꯗꯨꯅ ꯃꯤ ꯑꯃꯗ ꯍꯪꯂꯨꯏ, ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝꯁꯤꯡꯁꯤꯅ ꯑꯁꯨꯛ ꯏꯂꯥꯡ ꯂꯥꯡꯂꯤꯁꯤꯕꯨ ꯀꯔꯤꯕꯨ ꯂꯩꯕꯒꯦ? ꯈꯨꯟꯖꯥ ꯑꯃꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯄꯔꯩꯍꯟꯕ ꯂꯨꯍꯣꯡꯕꯒꯤꯅꯤ꯫ ꯂꯤꯟꯊꯣꯏ ꯈꯨꯟꯖꯥꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯑꯣ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯃꯧ ꯑꯣꯏꯒꯗꯧꯔꯤꯕ ꯑꯗꯨꯕꯨ ꯀꯅꯥꯅꯣ? ꯃꯁꯛ ꯈꯪꯕ꯭ꯔꯣ? ꯅꯤꯡꯉꯣꯂꯩꯃ ꯀꯧꯏ ꯍꯥꯏ, ꯃꯁꯛꯁꯨ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯅꯩ, ꯑꯗꯨꯕꯨ ꯑꯩꯍꯥꯛꯇꯤ ꯃꯁꯛ ꯎꯗ꯭ꯔꯤ꯫ ꯈꯨꯟꯖꯥꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗ ꯂꯤꯟꯊꯣꯏ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯛꯆꯤꯜꯂꯤ꯫ ꯃꯥꯒꯤ ꯋꯥꯈꯜꯗ ꯆꯤꯡꯅꯕ ꯑꯃ ꯂꯥꯛꯏ꯫ ꯀꯔꯝꯅꯅꯣ ꯈꯪꯗꯦ, ꯃꯥꯒꯤ ꯃꯁꯥꯗ ꯃꯥꯒꯤ ꯃꯆꯦꯝ ꯑꯣꯏꯔꯝꯕꯤꯗꯨ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯑꯃꯗꯤ ꯈꯝꯃꯟꯕ ꯄꯣꯛꯂꯛꯏ꯫ ꯃꯈꯥ ꯇꯥꯅ ꯑꯃꯨꯛꯁꯨ ꯍꯪꯉꯤ ꯈꯨꯟꯖꯥꯗꯨꯗ, ꯀꯔꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯅꯣ? ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯅꯠꯇꯦ, ꯃꯤꯆꯝꯅꯦ ꯍꯥꯏꯅ ꯇꯥꯏ꯫ ꯊꯣꯏꯕ ꯄꯤꯛꯂꯤꯕ ꯃꯆꯥꯗꯨꯒ ꯃꯥꯒꯤ ꯃꯃꯥ ꯑꯁꯣꯟꯕꯤꯗꯨꯒ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗꯨ ꯌꯥꯝꯅ ꯋꯥꯔꯤ꯫ ꯃꯈꯣꯡꯗꯨ ꯇꯞꯅ ꯇꯞꯅ ꯐꯔꯛꯄꯗꯤ ꯍꯧꯔꯤ, ꯑꯗꯨꯕꯨ ꯊꯕꯛ ꯆꯠꯄꯃꯛꯇꯤ ꯉꯝꯂꯝꯗ꯭ꯔꯤ꯫ ꯆꯤꯡꯂꯦꯝꯕꯅ ꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯎꯅꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯆꯦꯅ ꯌꯨꯝꯗꯨꯗ ꯂꯩꯔꯝꯗꯕꯗꯨꯗ ꯉꯛꯂꯝꯃꯤ꯫ ꯑꯗꯨ ꯃꯉꯥꯏ ꯊꯣꯏꯕꯁꯨ ꯉꯛꯅ ꯀꯗꯥꯏꯗꯕꯨ ꯆꯠꯂꯤꯕ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯁꯦꯟ ꯃꯕꯥꯏ ꯑꯅꯤꯃꯛꯇꯣ ꯂꯤꯟꯊꯣꯏꯒꯤꯗꯃꯛ ꯊꯋꯥꯏ ꯋꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯤꯟꯊꯣꯏꯅ ꯉꯁꯤ ꯐꯥꯎꯕ ꯇꯧꯔꯛꯂꯤꯕ ꯎꯠꯂꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤ ꯊꯣꯏꯕ ꯄꯥꯝꯂꯝꯗꯦ꯫ ꯇꯉꯥꯏ ꯐꯗꯕꯗꯒꯤ ꯂꯧꯈꯤꯕ ꯐꯤꯔꯦꯞ ꯑꯣꯏꯕꯅ ꯊꯃꯣꯏꯅꯁꯨ ꯂꯤꯟꯊꯣꯏꯒꯤꯗꯃꯛ ꯌꯥꯝꯅ ꯋꯥꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯗꯦ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯤꯟꯊꯣꯏꯕꯨ ꯊꯤꯅꯤꯡꯂꯝꯗꯦ꯫ ꯃꯥꯁꯨ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨ ꯇꯧꯖꯔꯁꯅꯨ ꯈꯜꯂꯝꯃꯤ꯫ ꯃꯤꯀꯨꯞꯁꯤꯗ ꯊꯣꯏꯕꯅ ꯋꯥꯔꯤꯕ ꯍꯥꯏꯕꯕꯨ ꯄꯤꯛꯂꯤꯕ ꯃꯆꯥ ꯁꯅꯥꯊꯣꯏꯒꯤꯗꯃꯛꯅꯤ꯫ ꯑꯉꯥꯡ ꯑꯁꯤꯕꯨ ꯅꯤꯡꯉꯣꯂꯩꯃꯅ ꯂꯩꯔꯤꯉꯩꯗꯗꯤ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯔꯝꯕꯅꯤ ꯑꯃꯗꯤ ꯃꯥꯒꯤ ꯈꯨꯠꯇ ꯆꯥꯎꯖꯔꯛꯄꯅꯤ ꯑꯉꯥꯡꯁꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯤꯡꯉꯣꯂꯩꯃꯕꯨ ꯌꯥꯝꯅ ꯅꯤꯡꯁꯤꯡꯂꯝꯃꯤ꯫ ꯅꯤꯡꯉꯣꯂꯩꯃ ꯂꯩꯔꯤꯉꯩꯗꯗꯤ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝ ꯄꯨꯝꯕꯁꯨ ꯃꯥꯅ ꯍꯣꯠꯅꯔꯝꯕꯅꯤ ꯑꯃꯗꯤ ꯑꯉꯥꯡꯁꯨ ꯃꯥꯅ ꯁꯦꯟꯅꯕꯤꯔꯝꯕꯅꯤ꯫ ꯑꯗꯨꯅ ꯅꯤꯡꯉꯣꯂꯩꯃ ꯂꯩꯇ꯭ꯔꯕꯗ ꯑꯍꯥꯡꯕꯅ ꯄꯤꯛ ꯊꯜꯂꯕ ꯌꯨꯝ ꯑꯗꯨ ꯍꯥꯟꯅꯒꯨꯝꯅ ꯑꯣꯏꯔꯛꯅꯕ ꯅꯤꯡꯉꯣꯂꯩꯃꯕꯨ ꯀꯔꯝꯅ ꯊꯤꯁꯤꯒꯦ ꯈꯜꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯀꯕꯣꯛꯂꯩ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯝꯃꯤ, ꯏꯕꯨꯡꯉꯣ, ꯊꯣꯏꯕꯅ ꯀꯔꯤ ꯍꯥꯏꯒꯦ ꯏꯃꯥ? ꯏꯃꯧ ꯑꯍꯜꯗꯣ ꯃꯪꯗ ꯎꯔꯝꯃꯤꯅꯦ ꯉꯁꯤꯗꯤ꯫ ꯊꯣꯏꯕ ꯃꯃꯥꯗ ꯍꯥꯏꯐꯦꯠꯇꯤ ꯌꯦꯡꯂꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯃꯥꯗ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯦ꯫ ꯀꯕꯣꯛꯂꯩꯁꯨ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, ꯏꯃꯥꯁꯤ ꯅꯤꯡꯉꯝꯗꯕꯅ ꯄꯤꯛ ꯊꯜꯂꯤ꯫ ꯏꯃꯧꯗꯣ ꯌꯥꯝꯅ ꯆꯝꯖꯕꯅꯤ, ꯌꯥꯝꯅꯁꯨ ꯐꯕꯅꯤ꯫ ꯅꯪꯅ ꯊꯕꯛ ꯁꯨꯕ ꯂꯪꯐꯩꯗ ꯆꯠꯈ꯭ꯔꯤꯉꯩꯗ ꯃꯥꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯍꯣꯠꯅꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯨ ꯊꯨꯡꯍꯟꯅꯕꯇ ꯍꯣꯠꯅꯖꯕꯅꯤ꯫ ꯋꯥꯔꯕꯁꯨ ꯃꯆꯤꯟꯗ ꯋꯥꯏ ꯍꯥꯏꯗ ꯄꯨꯝꯅꯃꯛ ꯉꯝꯅꯕ ꯍꯣꯠꯅꯖꯕꯅꯤ꯫ ꯑꯗꯨꯛ ꯐꯈ꯭ꯔꯕꯤ, ꯑꯗꯨꯛ ꯅꯨꯡꯁꯤꯈ꯭ꯔꯕꯤ ꯏꯃꯧꯗꯣ ꯏꯃꯥꯅ ꯋꯥꯈꯜ ꯊꯦꯟꯃꯟꯕꯗꯒꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯂꯩꯇ꯭ꯔꯦ꯫ ꯀꯕꯣꯛꯂꯩ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯏ꯫ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯣ ꯐꯤꯖꯤꯅ ꯇꯩꯊꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, ꯃꯥ ꯂꯩꯇ꯭ꯔꯕꯗ ꯑꯍꯥꯡꯕꯅ ꯄꯤꯛ ꯊꯜꯂꯤ ꯏꯃꯨꯡ ꯑꯁꯤ꯫ ꯃꯥꯕꯨ ꯅꯣꯡꯃꯇ ꯅꯨꯡꯁꯤꯅ ꯌꯦꯡꯕ ꯍꯩꯈꯤꯗ꯭ꯔꯕ, ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯊꯤꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯗꯨꯅ ꯃꯥꯕꯨ ꯑꯋꯥꯕ ꯆꯩꯊꯦꯡ ꯄꯤꯅꯕꯇ ꯍꯣꯠꯅꯕ ꯏꯃꯥꯁꯦ ꯉꯁꯤꯗꯤ ꯏꯃꯥꯒꯤ ꯃꯤꯠꯂꯨ ꯑꯅꯤꯃꯛ ꯏꯃꯧꯕꯨ ꯅꯤꯡꯁꯤꯡꯂꯒ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯀꯅꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯉꯔꯥꯡꯗꯤ ꯏꯃꯥꯒꯤ ꯃꯪꯗ ꯏꯃꯧꯅ ꯅꯨꯡꯁꯤꯅ ꯏꯃꯥ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ꯫ ꯀꯕꯣꯛꯂꯩꯒꯤ ꯈꯨꯏꯖꯤꯜꯂꯛꯂꯕ ꯈꯖꯥꯏꯗ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯁꯤꯟꯊꯔꯛꯄ ꯄꯤꯔꯥꯡꯅ ꯃꯅꯤꯡ ꯇꯝꯅ ꯆꯦꯟꯊꯔꯝꯃꯤ꯫ ꯊꯣꯏꯕ ꯃꯃꯥꯒꯤ ꯃꯤꯠꯂꯨꯗꯒꯤ ꯆꯦꯟꯊꯔꯛꯄ ꯄꯤꯔꯥꯡ ꯑꯗꯨꯕꯨ ꯇꯞꯅ ꯃꯈꯨꯠꯅ ꯇꯩꯊꯣꯛꯄꯤꯔꯝꯃꯤ꯫ ꯀꯕꯣꯛꯂꯩꯅ, ꯆꯠꯁꯤ ꯏꯕꯨꯡꯉꯣ, ꯏꯃꯧꯕꯨ ꯊꯤꯔꯨꯁꯤ꯫ ꯏꯃꯥ ꯂꯥꯜꯂꯦ ꯍꯥꯏꯖꯒꯦ꯫ ꯏꯃꯧꯕꯨ ꯂꯧꯕ ꯆꯠꯁꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ꯫ ꯃꯥ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯁꯨꯗꯤ ꯀꯅꯥꯅ ꯆꯥꯛ ꯏꯟꯕꯤꯅꯤ? ꯏꯁꯨꯅꯁꯨ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯄꯤꯛꯂꯤꯕ ꯁꯅꯥꯊꯣꯏꯅꯁꯨ ꯃꯃꯥ ꯆꯧꯕꯤ ꯄꯤꯌꯣ ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯅꯤꯡꯉꯥꯏ ꯇꯧꯕꯅꯤ꯫
Paukum leitaba thoibana themduna asum thambani Sanathoibu ngasi mamana hairakliba wahaidu taraga thoiba Ningoleimagi khongol lirage haina chakyungna leplammi thoiba kaboklei amadi Sanathoibu puduna laklammi ahumak masa yamna kanba amata oidabana yamna warami mafam khudingi panduna ngaihak su potharami asum potha lakpana Ningoleimana leiriba khuladu yausilaklammi khul adugi ilang-langba matawaduda makhoi mamit thaklammi karigidamakta langlibano haibadu mafamduda leiramba khunjasingi machindagi khangba ngamli thoibana hangi khunjaduda kari numita oidoino ningthau machagi luhombasibo khunjaduna khumlaklammi hayengni mafam aduda oigadawriba kumhayadu makhoisu yamna yengninglammi ngaihak asum koichat chatuna mafam adugi phajabado ngaihak yenglaba matung sang macha ma leiribaduda sangshinduna pothai namidangi matam yauraklammi kaboklei thoiba amadi Sanathoi sang machaduda ahing leklammi mathangi numitni parai hanba amadi Ningoleimagi luhongbado mapung phana pangthoklammi ningthau poirei amadi leimasu nungsina macha amadi mamaubu yengli leibak ningthaugi macha oibana luhongbado yamna chauna amadi phajana taurammi parai hanba amadi Ningoleima samodo lai tongduna miyamangda lengthorakli ningthaugi machani haidunasu ningthaugi macha ama oibagi saglon nongmata laukidraba parai hanbana masa nana atangba sanalupa phizol tangzaduna thoglakpado mayamna pamna yengnarami amaromda Ningoleima masak matau yamna phajabi nupini thabak yamna soba amadi wakhal waba thina tawbibana magi phajaba adu makshinkhibani adubu ngasidi parai hanbagi loinabi oina miyamangda thoklaklibadu setliba ningthizaraba mamal yamlaba phizol singduga hakchangda leiteng hapliba sanalupa singduga yamna phajarami ningthaugi macha asengba maktada malammi parai hanba amadi Ningoleima yamna haraurami amadi animaki maithongda momon minokna leitengduna leibak adugi miyamduda thamoi penjaba pokna yenglammi makhoi anina sum koirakpado kaboklei thoiba amadi Sanathoina urami Ningoleimana nokmi aki amau tawduna hakchangda mamal yamlaba phizol thonduna sanalupa kayana hakchangda tangjaduna aduk ningthizana lakpado thoiba urami mahak Ningoleimagi phajaba adu mamit kupta yenglammi Ningoleimagi aduk haraujaba matawdu ubada mahak maithongda momon minok tamlammi loinana mitlu aniragi pirangsu sintharaklammi wakhalda masa mathanta khanjaraklammi oh aduk nungsibi nahakse matik chana senaba ngamhaudrako aina nahakpu thawoidudaba aigi itaw kayaduna ngasidi kanamagi oikreko nahakse aigidamak semlamba natte nahakti lairaba awatpana thallaba aigi oiba kanabu section da senaba ngamdaba aigi nakta nahakna karamna leigadawriba nahakti tangbadagi tangpani ningthaugi sagaida tilladuna konungda haina humna nungaijana hingadaba nangi punchi nungaina panba oyuko tarakliba mapido taithokladuna thoiba mamai leithoklammi kaboklei so adumangai Ningoleimabu pamujani yengjarami kalakpa amaga loinana aduba haujikti matam henkre karisu tawba yararoi khallubada masana masabu yamna waraujarami mabok amadi mapagi makhut chamlamba Sanathoi animaki khuttu thadoklamduna Ningoleimagi nakta senchinkirami machindasu Ningoleimabu tanaba kaujarami ima chaubi senchilakliba Sanathoibu ningthau manai amana ngaktuna Ningoleimagi manakta changhalamde thinduna lauduna isai jagoi marakta nungaina nokna samudo lai tongduna chatliba parai hanba amati Ningoleimanasu Sanathoibu ubiramda adumak chatkirami Sanathoi kapna Ningoleimana chatkhiba maikaiduda yengjahowi mapagi manakta senchinduna mapagi khutta paishinduna haijarami baba ima chawbise lauruse kaiduna manu sakrise ai ima chawbiga sanadaba koire ai ima chawbiga sananingi ima chawbide aingonda warisu yamna libibane machagi wahaidu tabada thoiba makhol thokta mapisin thaduna kaplami
ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯔꯒ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯒꯅꯤ ꯍꯥꯏꯕ ꯃꯥ ꯈꯪꯂꯝꯗꯦ꯫ ꯃꯄꯥꯒꯤ ꯈꯨꯠ ꯊꯥꯗꯣꯛꯂꯝꯗꯨꯅ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯃꯨꯛ ꯍꯥꯏ, ꯕꯣꯕꯣꯛ ꯅꯪ ꯌꯥꯝ ꯐꯠꯇꯦ. ꯅꯪꯅ ꯏꯃꯥꯆꯧꯕꯤꯕꯨ ꯐꯨꯕꯤꯕꯅꯤ. ꯑꯗꯨꯒ ꯑꯩꯒꯁꯨ ꯁꯥꯟꯅꯍꯟꯗꯦ. ꯏꯃꯥꯆꯧꯕꯤꯕꯨ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯄꯅꯤ. ꯏꯃꯥꯆꯧꯕꯤꯕꯨ ꯄꯨꯔꯛꯑꯣ ꯕꯣꯕꯣꯛ. ꯑꯩ ꯏꯃꯥꯆꯧꯕꯤ ꯅꯨꯡꯁꯤꯌꯦ. ꯍꯥꯏꯔꯝꯂꯒ ꯁꯅꯥꯊꯣꯏꯗꯣ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯝꯃꯤ꯫ ꯃꯁꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯤꯡꯕ ꯉꯝꯗꯅ ꯀꯕꯣꯛꯂꯩꯁꯨ ꯃꯁꯨꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯏꯁꯨꯊꯣꯏ, ꯕꯣꯕꯣꯛ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ. ꯏꯁꯨꯒꯤ ꯏꯃꯥꯆꯧꯕꯤꯕꯨ ꯕꯣꯕꯣꯛꯅ ꯊꯤꯅ ꯇꯧꯕꯤꯕꯗꯣ ꯕꯣꯕꯣꯛ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯊꯣꯏꯕ ꯃꯁꯥ ꯃꯊꯟꯇ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯁꯅꯥꯊꯣꯏꯒꯤꯗꯃꯛ ꯃꯥꯅ ꯉꯝꯂꯤꯕ ꯃꯈꯩ ꯍꯣꯠꯅꯗꯨꯅ ꯃꯃꯥ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯑꯍꯥꯡꯕꯗꯣ ꯃꯆꯥꯒꯤ ꯊꯃꯣꯏꯗ ꯐꯥꯎꯗꯅꯕ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯈꯨꯜ ꯑꯁꯤꯗ ꯃꯈꯣꯏꯒꯤꯁꯨ ꯌꯨꯝ ꯑꯃ ꯁꯥꯖꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯍꯤꯡꯅꯕ ꯂꯝꯕꯤ ꯊꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯌꯨꯝ ꯑꯗꯨꯗ ꯑꯋꯥꯕ ꯀꯌꯥ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯃꯁꯤꯅ ꯐꯔꯦ ꯈꯜꯂꯝꯃꯤ꯫ ꯑꯃꯗꯤ ꯂꯤꯟꯊꯣꯏꯒꯤ ꯈꯣꯡꯒꯨꯜ ꯂꯤꯒꯦ ꯍꯥꯏꯕꯁꯤꯁꯨ ꯊꯣꯏꯕꯅ ꯈꯜꯂꯝꯗꯦ, ꯃꯔꯝꯗꯤ ꯂꯤꯟꯊꯣꯏꯒꯤ ꯃꯑꯣꯡ ꯑꯁꯤ ꯃꯥꯗ ꯅꯠꯇꯅ ꯄꯤꯛꯂꯤꯕ ꯃꯥꯒꯤ ꯃꯆꯥꯅꯁꯨ ꯄꯥꯝꯗꯕꯅ ꯂꯤꯟꯊꯣꯏ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯍꯤꯡꯂꯝꯕ ꯑꯣꯏꯁꯅꯨ, ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯁꯤꯟꯅꯔꯔꯣꯏꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯅꯤꯡꯊꯧ ꯄꯔꯩꯍꯟꯕ ꯑꯃꯗꯤ ꯅꯤꯡꯉꯣꯂꯩꯃ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯅꯤꯡꯉꯣꯂꯩꯃꯒꯤ ꯄꯨꯟꯁꯤꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯔꯝꯃꯤ꯫